ꯐꯅ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯔꯝꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯦꯟꯔꯤꯗꯨ ꯅꯣꯛꯂꯒ ꯃꯆꯜ ꯁꯝꯂꯥꯡꯅ ꯅꯤꯡꯊꯨ ꯌꯩꯅ ꯖꯨꯝ ꯖꯨꯝ ꯇꯥꯗꯨꯅ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝꯗ ꯖꯒꯣꯏ ꯁꯥꯔꯤꯕ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯁꯖꯤ ꯃꯤꯠꯇ ꯉꯝꯖꯕꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯨꯡ? ꯍꯦꯟꯔꯤꯁꯨ ꯏꯕꯨꯡ ꯀꯥꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ꯫ ꯐꯖꯕꯤ ꯃꯥꯏꯊꯣꯡꯗꯨꯅ ꯌꯦꯡꯂꯛꯄꯗ ꯏꯀꯥꯏꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯏꯟ ꯆꯤꯡꯉꯝꯃꯤꯔꯣ? ꯆꯤꯡꯂꯝꯃꯤꯅꯦ ꯏꯕꯨꯡ꯫ ꯏꯕꯨꯡꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯉꯥ ꯈꯤꯇ ꯂꯩꯒꯦ ꯇꯧꯅꯦ꯫ ꯀꯌꯥꯝ ꯐꯥꯔꯒꯦ? ꯀꯌꯥꯗꯤ ꯌꯥꯝꯗ꯭ꯔꯤꯌꯦ ꯏꯕꯨꯡ꯫ ꯖꯦꯝꯁꯅ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯍꯩ ꯄꯨꯡꯁꯦ 6 ꯇꯥ ꯂꯩꯔꯝꯃꯦꯅꯦ꯫ ꯁꯥꯔ ꯂꯥꯛꯑꯅꯤ꯫ ꯍꯦ ꯍꯧꯒꯠꯂꯣ ꯍꯥꯠꯀꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯖꯣꯅꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯂꯣꯡꯅ ꯐꯨꯛ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏ꯫ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯆꯤꯟꯗꯨ ꯏꯁꯤꯡ ꯈꯔ ꯇꯧꯔꯒ ꯇꯦꯡꯂꯒ ꯊꯣꯡꯅꯥꯎꯗ ꯐꯠ ꯀꯥꯝꯊꯣꯛꯑꯝꯃꯤ꯫ ꯃꯃꯥꯏꯗꯨ ꯆꯣꯠꯄꯣꯏ ꯆꯣꯠꯇꯕꯣꯏ ꯏꯁꯤꯡꯗ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯇꯥꯔꯒ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠꯇꯨꯅ ꯇꯩꯊꯣꯛꯑꯒ ꯈꯣꯡ ꯃꯣꯖꯥ ꯅꯥꯝꯃ ꯅꯥꯝꯃ ꯇꯧꯔꯒ ꯈꯣꯡꯎꯞ ꯑꯆꯧꯕ ꯑꯃ ꯐꯠ ꯐꯠ ꯇꯣꯡꯁꯤꯜꯂꯤ꯫ ꯍꯦꯟꯔꯤꯅ ꯍꯩ ꯁꯣꯅꯣ ꯑꯩꯒꯤ ꯈꯣꯡꯎꯞꯅꯦ ꯅꯪ ꯇꯣꯡꯉꯤꯗꯣ꯫ ꯖꯣꯅꯤꯅ ꯑꯣꯏꯒꯦ ꯑꯣꯏꯖꯁꯅꯨ ꯄꯨꯡ ꯍꯦꯟꯕꯩ ꯄꯅꯤꯁꯃꯦꯟ ꯆꯥꯕ ꯇꯥꯔꯦ꯫ ꯊꯣꯔꯛꯑꯣ ꯑꯩ ꯊꯣꯛꯑꯝꯃꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯟꯔꯤꯁꯨ ꯑꯗꯨꯃꯉꯥꯏ ꯆꯞ ꯃꯥꯟꯅꯅ ꯃꯆꯤꯟ ꯃꯌꯥꯒ ꯁꯦꯡꯕ ꯅꯠꯇꯦ ꯂꯣꯏꯁꯤꯜꯂꯒ ꯆꯦꯟꯊꯣꯛꯈꯤ꯫ ꯖꯦꯝꯁꯁꯨ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯑꯝꯃꯤ꯫ ꯁꯅꯤꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯣꯅꯤ ꯎꯕꯗ ꯁꯦꯁ ꯉꯁꯤꯗꯤ ꯀꯩ ꯅꯨꯃꯤꯠꯅꯣ? ꯃꯃꯥꯡꯗꯗꯤ ꯁꯟꯗꯦꯅꯤ ꯆꯥꯛꯐꯥꯎ ꯆꯥꯗꯈꯩ ꯇꯨꯝꯕ ꯐꯩ ꯍꯥꯏꯅ ꯆꯔꯥ ꯍꯦꯜꯂꯤꯕ ꯅꯪꯅ ꯉꯁꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯔꯒ ꯍꯧꯒꯠꯂꯛꯏꯕ꯫ ꯖꯣꯅꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇꯨ ꯍꯥꯞꯄꯒ ꯃꯃꯤꯠ ꯃꯅꯥꯒ ꯂꯥꯎꯊꯣꯛꯂꯒ ꯉꯁꯤ ꯁꯟꯗꯦꯅꯤꯀꯣ ꯀꯥꯎꯏꯍꯦ꯫ ꯇꯨꯡꯗꯒꯤ ꯉꯁꯤ ꯁꯟꯗꯦꯅꯤꯅꯦ꯫ ꯖꯣꯅꯤꯅ ꯆꯟꯗꯥꯟ ꯂꯥꯕꯁꯤꯅ ꯍꯧꯗꯣꯔꯛꯏꯅꯦ꯫ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯉꯝꯃꯔꯣꯏ꯫ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯇ ꯃꯥꯡꯉꯤ꯫ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯥꯛꯑꯒ ꯇꯨꯝꯃꯝꯃꯤ꯫ ꯍꯦꯟꯔꯤꯅ ꯃꯆꯜ ꯌꯥꯝꯗ꯭ꯔꯁꯨ ꯑꯩ ꯈꯔꯁꯤ ꯄꯨꯈ꯭ꯔꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯣꯏ ꯏꯕꯨꯡ ꯑꯗꯣ ꯁ꯭ꯋꯥꯏꯗꯩꯁꯨ ꯃꯥꯟꯗꯦ ꯏꯕꯨꯡꯕꯨ ꯀꯥꯏꯗꯩꯅꯣ? ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦꯗ꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯈꯨꯠ ꯍꯣ ꯃꯁꯥ ꯍꯣ ꯏꯝꯐꯥꯜꯗꯩꯔꯣ? ꯑꯩꯅ ꯈꯜꯂꯦꯕ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯃꯥꯟꯗꯦꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯗꯨꯗ ꯑꯩꯁꯨ ꯈꯪꯉꯦꯕ ꯁꯛꯁꯨ ꯌꯥꯝ ꯐꯖꯩꯌꯦ꯫ ꯍꯦꯟꯔꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯅꯦ ꯑꯩ ꯏꯝꯐꯥꯜ ꯃꯆꯥꯅꯦ꯫ ꯑꯩ ꯏꯝꯐꯥꯜꯗꯩꯅꯦ꯫ ꯖꯣꯅꯤꯅ ꯃꯀꯣꯛꯇꯨꯗ ꯀꯣꯛ ꯂꯥꯎꯅ ꯍꯠꯂꯒ ꯁꯤꯌꯥ ꯌꯥꯝ ꯏꯝꯐꯥꯜ ꯃꯦꯟꯅꯤꯀꯣ꯫ ꯍꯦꯟꯔꯤꯗꯨ ꯃꯀꯣꯛꯇꯨ ꯅꯥꯜꯂꯒ ꯍꯪꯉꯣꯏ ꯅꯪ ꯑꯩꯅ ꯀꯥꯎꯕꯗꯀꯣ ꯑꯁ꯭ꯋꯥꯏ ꯇꯥꯅꯤꯍꯦ꯫ ꯖꯦꯝꯁꯅ ꯀꯌꯥꯃꯨꯛ ꯐꯖꯒꯦ ꯍꯥꯏꯁꯤꯕꯣ? ꯍꯦꯟꯔꯤ ꯃꯥꯅ ꯍꯦꯛ ꯇꯨꯝꯕ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯠꯇꯅ ꯎꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯇꯝꯂꯤꯕꯗꯨ꯫ ꯍꯦꯟꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯗꯦꯛꯁꯇꯨꯗ ꯉꯥꯔꯒ ꯃꯈꯗꯥꯡꯗꯨ ꯁꯧꯔꯒ ꯍꯥꯏꯔꯛꯏ꯫ ꯃꯥꯕꯨ ꯎꯔꯨꯕ ꯌꯦꯡꯂꯨꯕ ꯃꯤ ꯑꯃꯠꯇ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯂꯣꯏ꯫ ꯑꯇꯣꯞꯄꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯠ ꯆꯣꯏꯊꯣꯛꯅꯤꯡꯂꯣꯏ꯫ ꯁꯝꯂꯥꯡꯗꯨꯅ ꯅꯤꯡꯗꯨ ꯌꯩꯔꯒ ꯏꯃꯥꯏ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯅꯪꯒꯤꯁꯤ ꯌꯥꯝ ꯐꯖꯈ꯭ꯔꯕꯩ ꯋꯥꯔꯤꯅꯤꯅꯦ꯫ ꯐꯖꯕ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯃꯉꯣꯟꯗꯒꯤ ꯈꯪꯉꯤ꯫ ꯇꯁꯦꯡꯅ ꯐꯖꯕꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯗꯣ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯖꯣꯅꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯛꯇꯣ? ꯍꯥꯏꯗꯤ ꯃꯃꯥꯏ ꯀꯣꯏꯗꯥꯅꯩ ꯄꯤꯁꯨꯝ ꯅꯥꯝꯃ ꯐꯣꯏꯗꯦ ꯃꯃꯤꯠ ꯁꯦꯞꯄꯤ ꯃꯆꯤꯟ ꯄꯩ ꯀꯥꯏꯗꯣ꯫ ꯍꯦꯟꯔꯤꯁꯨ ꯖꯣꯅꯤꯒꯤ ꯂꯨꯈꯝꯗ ꯊꯥꯔꯛꯏ꯫ ꯃꯁꯤꯒꯤ ꯍꯪꯉꯣꯏꯁꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯆꯣꯡꯉꯝ ꯆꯥꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯦꯅꯦ꯫ ꯖꯦꯝꯁꯅ ꯆꯨꯝꯗ꯭ꯔꯣ ꯃꯤꯅ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯦ? ꯍꯦꯟꯔꯤ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯈꯪꯗꯦ ꯑꯩ ꯑꯗꯨꯗꯤ ꯃꯁꯛꯇꯨ ꯐꯖꯅ ꯎꯗꯦ ꯍꯥꯏꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ꯫ ꯐꯗꯤ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯐꯖꯅ ꯈꯪꯉꯤ꯫ ꯑꯅꯤꯗꯨꯅ ꯍꯦꯟꯔꯤꯒꯤ ꯃꯉꯛꯇꯨ ꯆꯞꯄꯒ ꯏꯜꯂꯛꯏ꯫ ꯑꯗꯨꯏ ꯋꯥꯗꯨꯗꯤ ꯅꯄꯥꯗ ꯁꯛꯁꯨ ꯎꯗꯦ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦꯁꯨ ꯍꯥꯏ ꯐꯖꯩꯁꯨ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯦꯟꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯐꯖꯔꯦ ꯁꯤꯃꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯖꯦꯝꯁ ꯐꯣꯟꯗ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯏꯃꯥ ꯌꯥꯝꯗꯤ ꯂꯥꯛꯅꯤꯡꯉꯦ ꯂꯥꯛꯑꯔꯣꯏꯒꯦ ꯃꯊꯪꯗ ꯑꯩꯈꯣꯏ 3 ꯂꯥꯛꯑꯒꯦ꯫ ꯍꯦꯟꯔꯤꯅ ꯀꯩꯕꯨꯅꯣ? ꯑꯩꯈꯣꯏꯒꯤ ꯐꯥꯔꯝꯗꯣ
sitli hai Henry fat changsilaga aya chatse vai ayam chatninge ekoi ma koi lobu lakpa yaro hai mi leite aduna ne pupuga poi ani khaktane farm du su sitba hokre ado chatse mi ai nga faninge bo Jonina bai ai syam chatninge kamai tawne ekoi baba hayeng lobu la ani Henry wakal ama laktuna yes yare moi walak padu ekoi su puna chalasi Jonina ado wardena ekoi phone pai haiwa khangoidro aina baba kaurisha amuk kai dikawi toradi Henry na kari tawbuno ibungo nang chatoisina Jonina hayeng isai lei ekhoigi James na sakta siga isai gi oire nangna napada ningai torisa Jonina ado wardena kai di pau haire ino haira adi Henry na apang sima hayo no yumda usopu oigera mi sire bu haigera ama hajilo aduga ekoi ahummak thohorasi noi babada ekoina phone torakoni sidi haino haihoro James na phone lon na pai khangadi ekoi sidoiwa ahumdu plan fajana silaga laikre numidang chak ising chaba toaga lairik su paba loiraga tumba changa ami Jonina bai ngasi amuk tamnarak toi chalo Henry na thi on krawado amu horabana ngasi ko James na yamlang nu bai noina butse phagi dawna khale hojikse aseng bayam leire ko ekoi su wadu loiva nangde Henry na thalai ekoi khunda su nahamu ekoi na angang oiringai da but chane haibru kaino adugi fadana salak sanaki kai koknu khangde asumba but chanaba mi se mathong maram khangdaba mi ne kok yaudaba halaga fadawni Jonina aduni aidi mari du ka aga thamgadabani James ani du yenga I aduga mana haige tormbu wadu jab lepaga laikre makha tarutre tuminna tumi ngaihaktang leiraga pung khara thengchilakwa adwaini nusit khara khara sitpa hora ami thongnau tu gam yesila I Henry na kanana thongnau se hangamge yam thuna lor su chalo James na Johnny haifasna ngasai hangambani Henry Johnny bu kauthoga chalomta yam thuna thongnau se lolso Johnny du kina kabli tawraga tholaga thongnau lon gena kumthara ami mana hek yengakpa matamda mushin muba ama thongnau du da lepadu ubada Johnny phamungda fan chongkhalaga oima ai sire but Henry ga James kana kai dibuno haina ringai tu da moi ka gi thongdu kok thilami Henry mamit mana lauthoga haure bai ngarang gi Charlie do chatrimale thongdu gi amuk thongnau ta na thilai ahumdu amukta da pulap yeng thoi amubo ama lepadu uvada kivana wangang fawo thokidre niklaga leide amuk su kaurai lao ai gi nakta Jonina bai nang kaure Henry na ai nati nang ni James na nang sanaba hodokpani na Henry du kina kidaw sarga phukhogalami aduga makhada isingla kaino cherangda mayom ama leibadu tap lauraga thongnau du thomi leiramba amuba du swai mangkhre Henry changsilaga thongnau du hanna yengdana lonsilli Jonina kaino hujikido Henry makutuna machinda thamaga langano haina ingit tawi aduga tapna hutchinaba power ni ahumdu waga amatangangnadana tumina tumaga lei somdana wa manam sidia sani du noklaga sidi number 1 ni putchangdanaba power yam thamija ni ne tompokna minai sidi nokano imali ne pharise but sabra haibu yuksa manam name sanina sakta singdo nungsidaba ahinga tumholoisi khangni lao ngasigidi tumurasi tompokna irumta lurkise tumba kaina ani du but sarga kihalamlaga makhoisu tumkhre nongan baga Johnny gi mapadu laklami warden da makoi gi mi leitaba yawi hairaga makoi ahumbu punaba hairami ahumdusu chatnaba thorang torami
Henry noklaga noi baba sisu ayabani ne mana bu kadar he na haikre he James na mapagi machani dana Henry na agi wallet ka hore ne bai amta loro kige amuk manung da chensin kre Sanina as ngasi nei khalaga chat ki dore ne ahumse tompok na mathang dei nupi ma khol da nate yengoba hat ke sala matung dagi awoiba hat pangam gadra ne ani du ingak ngak ni yengai Henry makut ani du punsilaga lepaga lerami sak singsiga savna tibo ya male butto put ki blairi no ani ne hen ki ko si hairam laga chat kre Johnny gi mapana kaiba noi gi lamdo Bisnupur kai wai ne ba James na baba ngai khong hai bune Bisnupur ki hospital gi opposite ta khara khaji khak chatlaga leire aisu amuk anirakti lakre nunggi hidak loba hekta lambi du ningsing de ne Henry na chatlo ne vonang dia ikoi di nga farga nei ge Johnny gi mapana noi anisu ai na ngasi isai yengusi haiba yade aduga hayeng thinbige bu Johnny na ba aisu hayeng chatke ko asumna makoi wari saraga nok tuna harau tayamna la ami taramdai numitna nganglei na sanama chumana chingya gi marumda ma changa dore haibagi matagum lummaga thokpa matamni nungsichu liri sitli hek yengbada pukninga se chingshili au bakana gi thamoibu mathum marang hawanduna malangbagi ipomda harauna thekna jagoi sari Henry na aidi amukta nga fawa kaisha udri yam phaninge James noklaga nangbu noima na ngang loidra ne haidu he lotna fadoi ni kaino Johnny na aisu hayeng laktoi ne nga phaba loiramba yaroi ko asum lakpana makhoi su yorakle Johnny gi mapana mamsila changa rogi ko nongma phajana laaga nga ga sadoi ni James nokfet tawraga hoi baba Johnny na chalage ko Henry na hangoi amadu kauni hayeng ko noi ge tingbado James na Henry da mapa yauri haina ingit tawrami Johnny ki mapa du ngangwai mahutta noklaga tawdoni nong phadok su nupa ni kaino lang thoni thingdei ba ado limit ti khangna tawgadabani asumna moisu chatkhre ani du nok tana changa ami James ki mama du sumangda wairam tasinduna leirami makhoi ubada harauna haima icha singla edana lao Henry su momo noklaga mama kedawramino wairam tasilambane aisu hujikta halakpada ngairi icha sing lakpada chairaga leirati nungairoi haina tasilamine James na ima ikoi puhoidi farm da lekhibro mitku na karani makhoi su loisin horabani aidi nga phane na laga loihoraba ima mitku na hayeng ayungan ta muk chatoine ngasidi mamsila banina nga phaba ya roina loisilabane talaktu da tombi su karak ami James na pupua tombi na hey isula ami dana mana ama yaurakani haibana mana baduro hoi pupu mane asumna makhoi su harau tayamna langduna leiri yumdu maite yumja oina tawi hek yengfada ingna mara tapna faje Henry magi phone du lokthoga selfie ka tawi aidi sumba yumse yam pame malano yamale mathon tare ni pan sari do aduda ai leirage nang sida leirage ro aduna fani nang aikoi da leijero ai sida oina leirage amuksu nokli sum imung da changduna yengai mapanda ingna fajabagi wani imung du changakpaduda imam hek mamaga tu chungba poklami ani duna changlakpada hodong ama fan chungtharai adu uvuda Henry khangprek khangna James chena konsili oima kaida hujikido James noklaga hodong ne sibu ki bro kaino noi imung sidi banglo gi mafam ya male ki buki he mai thalo imung du mapan da pikpa malasu
imungdudadi yamna chawrami chawkhraba yumjaw aduda electric bulb amakhaktani thaliva James na fathangali Henry bisumdu arai kai suktolaga mai sakta siga noisu sidhen mandro sidani ne nangna lairika paraga toparga chalido mathang yengi yumdu imungda faklangdu nemna tawraga mayaida thalifa bulb tugi mangan khara adu khaktani uridu ka atay singsu maiga thande Henry di magi phone gi light tu kapaga yengli sum atay ka su changakpada karino khangdava mayam mathakta leidi sagi makokasu yalaga yamna leibudu ubuda kainu sidu leiri mayam sibo ekoi puna thamba ngaktane langon manba khotpai ama yalaga leibudu ubuda sin kaino James Henry gi mana maya da changsilaga bhut kumba lai gumba phanavani si hairamaga chenki Henry su tanarai hey chanda lava dang da halage he numidang mamsilak avada mitku mafi maron asyang selaga lai du katna wahaina langli Henry na yumdu da yengbuda mana amukta udriba mawong matau kaya amasu uba fangi kon amada kainoma hapaga mitku na maikhuga khuraga lai khurumi padu uvada Henry di ingak na yengli numidang pung tare tarakwa adwaini ngasai dagi maikhu khuram liwa lai kalamba maikhu du mitku na muthalami Henry di karimta khangbanate phone flashlight tu kaplaga as talihe bit kadi mai sidi buko James na ekoi da leiradi hainana ba leita bani bo makoi ani su phamungda phone melaga sum leirami ngahaktang leiraga mitku na chak chana bu kawruklami ibungo noi ani su chak chana bu laone adu ko tumna ba Henry su chakhum du changla ami imoinu gi leiriwa phunga adaida karigumba ama kuppaga thamiwa thomuktu Henry di karino haiwa khangjawanate makhongna khara inthoi James mamit lauktholaga hey soire haibuda Henry du makhunaga insinwanate makhongduna hanai mafamda amu insilai James na pele awoiwa nangsni hek tokthorok positiva Henry na kaino sibo James pisumdu suklaga manungda bhut yawbane Henry di phagi oirawiningdana minai sidi mitkhudu nokfet tawraga yarese khangdababu laibak tu katlo Henry haifet kuntharaga laibak tu katli aduga kompakta makuto hami aduga jaktu chaba hokre mitkhuna charo nga matum kadu hapta chawko oktrasu hairau yam leidi Henry na pupudi chakhiroidro imasu chathosidana mitkhuna pupuga imaga ngaktang leiraga charage icha sing charaga tuptho he chaktu charingai talaktuda maninglomdagi khanglaw lawrai iswa makhondu tawada khanghaude mitku nakanda leiriwa atopa thumuk ama tap lawraga hotana chenki chak charamba James makhutu kompaktuda hamboi hamdaboi chup lupaga chenthokna hotnavada charamba chak adu makhongna kaukthoklaga maninglomda chenthokre mataudu uvada mamit mana yumkre masadu thakatkre ngasi ta thengnawa Henry di masu karino khangdavanina makutu hamboi hamdaboi tawraga chumna ngaraga leijariwa thangjoudu ta pairaga karino khangdana chenthorai mamkhrawa maninglomda lakwana mairi mangan ama leiriwa adu tamna masu chensilaaga phone ge flashlight tu fat kapsilai mikuptudadi karino khangdawa mami sami oi tawba mayam ama joy launa nuksit sahumga loinana chatkibadu Henry humboi kaivoi ngek launa makhada fami makuta pairiba phone dusu leimaida takhi tombi sauna maya chiktuna laura ami hera na pathorai machasa onthokna lakchakhida thumuk pairaga makhada nammaga leiriwa mitku amadi James tu hogalaga kaigino nang thora ide chaktu charaga leiba yadro Henry makutta thang amasu pairivani mamit manadu yunglaga kaino hujikido noina phage tawrivadu handak thoi haiwa saduro
James nakanda leiriva mama amadi mapuda yengai nokti nokninglavani adubu mapuna sawudu uraga nokpadu khangjili hoi mane Henry thangduga as aidimi khanarabra na thangsi pairaga chenthora inine thang panvadagi chekfanda kodrok launa makhon tarai Henry nganglambadu chap lepaga mamit lauthoklaga kaino uchira kaino sibo sadu ore chalo bai leire tombi du phuk hogalaga hayum sidaba mapuna yaifare makuttagi khoidau thambal du langai kodrok torambadu lefkhraga sagumna makol thokna nganglai Henry mamit kadu lauthoga leire ngaikho sase amakhakta mande yamba male James tu mapu saure tumina layo haibagi matagum ingi tawru ami adu uvuda Henry ipang khai flash tu amu makha daga tariva phone du lokhalaga thangatlami mangandu uvuda ngasai dagi tarak leva khonjel singdu amata takidre tombi du prap chatki Henry na pupu ngaikho aisu yauge fase tombi du khumde hanna fawbo yenglamdana makhong du gam thanglaga chatkirami mitkuna Hey, sida kuina leiranu chango imungda napusu saukrese chango mama du taha imungda changki James na lao imungda changase as flash tu muthalo phone du lauraga muthatlaga James tu prap changkhre Henry machinda solai kainom ni mo sidia wahai du haibu loibaga madi mamai leiraga chatlavani adubu chekpal da amu korok tawwa karigumba ama chenbei maong tawrakle Henry thanglamba makhongdu chaplepi aduga tunglom dingai mana hek yenglakpaga mapa chapchana lepkhre karino haina masu yamunna chekpalda yengi karisu leivu udavaduda amuk mamaidu leithoklaga makhongdu thangba howi adubu amuksu hanagi makolgumna makol thorai Henry mamit mana yungkhai amuk yengai amuksu mani yangpadu lepkhre tawriba matawduda masada akiba fawusu leite wakhalda karino haina lamsilute adubu karigumba tingumba sagumba ama leire haibdi khanglami aduna makhongdu makhada dak thilaga machinda sole si chalo mana adumna tawruba aduda chekpal dudagi kari no khangdaba mami mayam uboi uduboi tawraga paithorakle sahumduda Henry masadu swailawi maningthongi thongdusu makhol thokna gamlauna lonsinki Henry mamitu chap yungna yanglai thongdu lolam vadu uvada laurai kaino vai ai leiriye kaino nang thonglo lido si hairaga hathu prap chelai mana chenvada thoiva khonjel adumak magi tungdasu mi amana mangonda tanabagum thorai Henry amuk lefaga lala tawna kanano karimata sanin fangde Henry amuksu wakhal narakhanna tunghanna onthokpaduda amuba ama magi mitmangda lepaga lerami Henry khangboi kaivoi longna tai adubu mikuptuda karisu leramde kaino jikiduwa aigi mitnara wakhalnara ne as kaino isase kainom tawreda aibu kamaina khongse thanga chatkane Henry tapna hogalaga makhongdu tapna thangduna chatli tungdagi nason pikna khonjel adu tavada Henry masadu pakhatpe kaivoi hotna cheli aduga maning thongdu thille bai tabro ima ai mapanda leige thongse amta hangbiyo pupu James mana kauje haibagi wani thongdu hangdokpa kauwa sunglai leite kauna launa makhol thoraktre magi chinbal du khaktani lauriba haibabu adubu makhol thokte Henry kauna gyantara ami mana ngasai dagi kauribadu khonjel thokte haiba ai lon thoktre mamitu laukthoklaga peri tawi soru thavet holaga masadu nikna maraidu amuk tingthok amuk chingsin tawna sanai amuksu masana wangang ba thoktre na kanna sanari ngai maningdudagi amuk Henry gi manakongda khonthang yesinna tarakle lawaida horiva samadusu chap hek yungi Henry masadu kibanasu sum henjilakle Henry tapna amuk lawi amuksu magi matau tamduna hairak ami
Handakti Henry pakatna laurei. Kanano? Khontang yaina amuksu chap manana kanano haina laurei. Masadu akivana langkoi chankiduna kapli tauraga tapna hairei. Aine. Mana aine haiba wahaidu lisingmuk manakongduda nilai. Matau aduda Henry kivna loire makuttu karigumba light amata yaude mana pairamba phone dusu James na pusinkre. Kapli mathanda solai. Aigi numit suredana.